Sector Mayai Laikaidagi, Anaba Ama, Laikidabagi Wahogda, Rims Hospital, the Irang Tokre, Laikidraba Mui, Adugi Mamingna, Yankom, Kesho Kawi, Masagi Chahi, Yankaga Tret Rom Sure. Mahagasi, BP stroke, Taurakpadagi, Haukiba, Nomai Numita, Rims, the Lying Naba Pukalakibani. Suti Numit Oibana, Dr. Laitabadagi, Matam Chana Lying Bidaba, ICU Fangdaba, Amadi Hospital, na Tawa. Sabidabadagi anaba adu laikidabani haina iming manungna pendaba fongdorokli. Amoramda misi sigamari lainana JEC semkre. Jenaba doctor amadi staff singa unaduna laikhai ama tadriba fawba asiba hakchang lawdabagi kongjang jangsinkre. Panba yabadi haukiba numit karanigi mamangdasu awang sekmaidagi makong tekpa layang nabagi damak hospital asida pukalaki mau ama laikidabadagi kongjang jangsingibagi tawdok laikrabani. Nomajing numita anaba pukalakba khudingmak loina haladabra nomajing numita pukalakba doctor laite haibesigi asuk chawba institute ama leiraga si hai bese si matik yam chadi ena khalle aduga ngarang akoigi kaka jibu yengiba doctor ga ngarang night ta leiramba nurse ahum duna moina akoi hat ke jo halo akoigi mathak thongwada paw lobang amoi haiba doctor ga nurse ahum siga akoi wari sanaba pame